Churachandpur District Meeoi kharana purakpa Lupa Crore mapanrongi shenpham oigadaba Heroin kg amaga gram chama kunipan Assam Police na Phare Hairi Lupa Crore mapanrongi shenpham oigadaba Heroin gram chamaga kunipan adu Meeoi mari na purakpada Assam Police ki Special Task Force STF ki team amana Kamrup District fabani hairi hiramasiga mari lainana Northeast now na piba report amana hai Churachandpur District laiba imung amagi Meeoi kharana Assam gi hazo amaso Goreshwar area da drug puduna lakadauri haibage agaknaba paw ama fangbadage Assam Police ki ASP Kalyan Kumar Pathak na luchingba team amana ngasi ayok anganpadage Amin Gaon area da mikup na hubsing na laike Tanjadu da yamna chinganingai oiba maongda Mahindra Scorpio gari aba lakpadage gari adu Assam Police ki STF team aduna khamlaga check tawbada heroin powder sing adu yaurambadagi fagat khibane kg amaga gram chama kunipan romlumba heroin powder adu soap case marifutara marida haplaga gari adugi aronba chamber amada puraklambani haire fagalaba polam sing adu chawrakna Lupa Crore mapan rongi shenpham oigani haire thawdo asiga mari lainana Mahindra Scorpio gari adugi driver amasung co driver so STF ki team maduna fagatle makoina haidorakpadagi hazo amasung Goreshwar area dagi drug lalonbada chenaba Meeoi ani amaso fagatpa ngamle hiramasiga mari lainana police na case ama register tawbaga loinana thijin humjinba hokre haina pawasana makhat tari